Hi ma'am, akoi B2 entertainment channel asibu nungsibiduna video sing asibu yengane na sangbira iba mayam bu ahan mamakta da taram na oksari ado mayam ngasigi video se saruk ahum thok na khaidok sage ahan ba saruk ta akoi gi ahan bai saruk sida koi mamangi episode hai tare second episode ta winner oi kiba chinglem ba khundong bam na thabirak pa photo ma khak yekserake adu loirba matung da akoi gi toy adum kanu weekly gi oina chathajari ba akoi gi video khuding makta sigi video hai tare episode 9 na chathari ba video sing sida comment bibirak pa isin hinaw singi manung dagi light khwai de yamna phangba misa amaka koi winner ne na select tawjabado mamangi episode ta kanana tai haibado marak tu dai lauthok serake adu lauthok pa loira matung da nungti koi episode khuding gi guest amang khaki photo yekjabado koi mamangi da koi balaga yekhibado dumain tawdana ngasi gi siti koi kano misak ki photo na tabida koi cartoon anime ama khak yekjage koi thambal paiba koi kano Meetei Chanura ama khaki cartoon gi picture amatang yeksage adugi cartoon picture do yekpa loiraba matung da khoi furit nambagi process ama khaka ucherake furit se hana dagi adum namaga lakpane khoi gi se duda anauba update ama khak lakpa ai tare mogi furit nambai process se anauba am khalakpa du mayam de yenghanjarake ado loina na ahum se hapcharake ado mayam makata ni yengmina si han bagi oina khoi chinglem ba kundong bam na thabirak pa photo se si han yekcherake si yekpa loiraba matung da winner do mu laukthok charake ngai mina si I need 21st century Romeo. I need Juliet to later I call the lamba ting the Juliet to later I call the lamba ting the Aina labada Aina labada 7 o'clock price per hand beneath I need 21st century Romeo. Yet you boys you monks who don't so lace of being actor. Chu oi chu mang chu tung chu nu ping actor nung si ru ba ya ba di yaw ram da re amata ta moi lam chu sang ba su yaw ram da re amata 21st century gi Romeo. Vino dine villa sini mema memi Lila nina sila silishana tombishana hanbishanti santa Shanti bala rani bala sitra sinta Loina mayum honkiri Dilam hungry 21st century Romeo. I need Juliet to later I call the lamba ting the red Aina labada Aina labada Rolex what price for hand beneath I need 21st century Romeo.
ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏ ꯆꯤꯡꯂꯦꯝꯕ ꯈꯨꯟꯗꯣꯡꯕꯝꯅ ꯊꯥꯕꯤꯔꯛꯄ ꯐꯣꯇꯣꯗꯨ ꯌꯦꯛꯆꯕꯒꯤꯅꯦ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗ ꯑꯣꯏꯒꯗꯧꯕꯅꯦ ꯃꯃꯥꯡꯒꯤ ꯕꯂꯥ ꯌꯦꯛꯄꯒꯤ ꯏꯄꯤꯁꯣꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯠ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯋꯤꯟꯅꯔ ꯇꯥꯕꯁꯦ ꯀꯥꯝꯆꯥ ꯅꯤꯡꯊꯧꯖꯝꯅ ꯇꯥꯔꯦ ꯑꯗꯣ ꯀꯥꯝꯆꯥꯁꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯤꯔꯤꯕ WhatsApp ꯅꯝꯕꯔꯁꯤꯗ ꯑꯗꯣꯝꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯦꯛ ꯈꯤꯇꯪ ꯁꯦꯡꯕ ꯊꯥꯕꯤꯔꯛꯑꯣ ꯐꯣꯇꯣ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯒꯗꯤ ꯌꯦꯛꯄꯗ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯀꯅꯦꯕ ꯑꯗꯨꯅ ꯃꯌꯦꯛ ꯈꯤꯇꯪ ꯁꯦꯡꯕ ꯊꯥꯕꯤꯔꯛꯑꯣ ꯀꯥꯝꯆꯥꯁꯤ ꯌꯥꯔꯒꯗꯤ ꯋꯤꯟꯅꯔ ꯑꯃꯅꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ WhatsApp ꯅꯝꯕꯔꯁꯤꯗ ꯐꯣꯇꯣ ꯊꯥꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯀꯥꯔꯇꯨꯟ ꯑꯦꯅꯤꯃꯤ ꯑꯩꯈꯣꯏ ꯊꯝꯕꯥꯜ ꯄꯥꯏꯕꯤꯁꯦ ꯑꯃꯨꯛ ꯌꯦꯛꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ Oi bungo pandit, Delhi, Paris, Washington, Gandhi, Plato, Lenin, Mahatma research, Loishin Cray. Oh, pandit, Naram Dam, Lam Dam, Ashigiri, Maming, Falkau, keep a queerum learning. Oh, pandit. Sauber officer lay box in a good the labor nang di angam babuya na pajali ngai nayum wang na bahot na ri ngai naram dam se banhan chat le na oh shaheb Amo ang number kudo yai ba pai du na ning chau ne nang se ning chau ne ho ta mo ang number jili kan ba chat li ngai curfew tam pam ti ri ngai mai ram dang gi map ti se ga ai re oh oh ta mo Apun baluk tasu yau re, Bunda baluk tasu sang lure. Apun baluk tasu yau re, Bunda baluk tasu sang lure. Untuk kepun singa tau ring aida, Bum kare lam dam se, Bum lise kaida nok tiring ay, Bun kibagi maram pau. Kau rekle, oh atau besar. Khoi sung oi
oi roi hey na koi sung oi hey oi roi ko na ko tu saruna sabara manung da santi buhan bara suhi sa phugi mangbu mangling ai hui kum hau kong kum chik na ri ngai yong na ing khol mun ki ga do le yong kam ba sing na yong bu ta le oi bungo pandi oi bungo ahai ba oi bungo asing ba मैम कार्टून पिक्चर से ये पलोयर बनी ना अखोई कनो तौर से फुरित अमुक ट्राई तौर से फुरित से अहान ट्रायल होय गदोय ने सी की फुरित से नंबर से यंग सी प्रोसेस से उच्चर के मैम अहान बदा अखोई फुरित सेलेक्ट तौब लोयरनी से अहान फुरित से फुरे म सेलेक्ट तौजर के फुरित से केसु कनो तौदबा म अखोई ट्रायल तौब याबा फुरे म लौथोकजर के रिजेक्ट लैबा फुरित तोय तौगे ट्रायल सिदी लेमना अदुम कनो तौदोय दौनिना सिजी योनबदा केसु हापोय रिजेक्ट मचाम ले सि जोइन तौरसि दुगा अखोई अहान बदा कनो से हिट प्रेस याना मै थागचरनी सीजना हिट प्रेस कौए सीजना कोई सप्लीमेशन का प्रिंट तौबदो कोई फुरित कोई मणिपुर याम तौनाइजे आमना सप्लीमेशन याम तौनाइये कोई हौजी तौइबा डीटीजी हाइसे पाकना कनो कानाफम खंगदे पैसा से अमाउंट से कोई पैसा पाबा मतमदा कानाफम खंगदबनिना सप्लीमेशन सिना याम तौए अदम असेंबैदि सप्लीमेशन से कनोदा कोई कॉटन फीदा तौनब नते पॉलिस्टर गुमदना तौबना मयेक सेंगबा हेनबने अदो कनोगी अखोई कॉटन दसु प्रिंट तौब याबा सप्लीमेशन द तौब याबा कॉटन मोगी पॉलिस्टर गा अखोई मिक्स तौरगा सेंबा लैबनेबा अदो सुदुम तौने अदो अहान बोइना अखोई सिजे कनो तौने अखोई सिजिना प्री ट्रीटमेंट सॉल्यूशन कौए सिजे अखोई सिजिना अतैगी नते सि हापिसिना अखोई फुरित की फीसिदा अखोई लंग ताइनबा मरक्सिदा अखोई होइदना होबदो ngatangi mention ba haitare si mention mukse makhada litharaga chakhidanabनेबा अदो सिसे अखोने सप्लीमेशन की कनो सिदा कांगहनदोइने सिगी प्री ट्रीटमेंट से तौलो काना सिसिना अखोई प्री ट्रीटमेंट सॉल्यूशन नेबा सिजे अखोई यारने न खल्ले कोई सिक्का पलोयरबनिना अखोई कनो तो कांगहलमसे कांगियाई प्रोसेस तौरिङै मरक्सिदा अखोई कनो तौगदोइने अखोइगी प्रिंट तौबगी कनोसे अमुक सेमहौगदोइने प्रिंट तौना पोत हानादि फुरित से डायरेक्ट प्रिंट तौरमेबा आइना ममांग तौरमबददि फुरित से प्रिंट तौमने दो हौजिकी ओइनादि मोइना कनो खक थारे अखोइगी ट्रांसफर पेपर की टाइप से तौब अमखक लैये अदुदैदुदा अखोई ट्रांसफर तौदोइने अदुई प्रोसेस तु उचरके सी कंबा ngaइबो ओइना अखोई हौजिक प्रिंट तौगदोइ मेसिन जे सिदैसिदा तौगदोने कुछ इंडिया साब मेचिन ने कनोगी मेचिन नते अखोगी अतोप इप्सन के काबुदी लैये अदुदो अखोइना बजेट तो ngमोइदबा हाइतारे इप्सन की बजेट तो अखोइना सि थादरगदी प्रॉफिट के का अम्बो हुनबा ngमोइदबा मणिपुर सिगुम्बा डीटीजी से पाकना तौनदे मरमदी अखोई प्रॉफिट तो का हेना कानाफम खंगदेबा का हेना कानाफम खंगदबनिना यामना सप्लीमेशन ngakta तौनैये तौबदी अदुगा सिसिना रिजल्ट दि सिने हेलकपा हाइतारे सप्लीमेशन गे यंगनबा मतमदा अदो मैम मखा ताना तौजरके मेचिन ऑन तौजरके यारे हौजी अखोई प्रिंट तौना कनोदो अखोई पिक्चर दो डिजाइन दो ngसाई दो प्रिंट तौसलागे यमिनसी
ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯤꯟ ꯇꯧꯒꯗꯧꯅꯤꯅ ꯃꯤꯔꯔ ꯏꯃꯦꯖꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯟꯅ ꯇꯩꯅꯕ ꯃꯤꯡꯁꯦꯟꯗ ꯎꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯃꯑꯣꯡꯗꯨꯗ ꯍꯥꯟꯅ ꯄ꯭ꯔꯤꯟ ꯇꯧꯒꯗꯧꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯦ ꯍꯥꯟꯅ ꯃꯤꯔꯔ ꯏꯃꯦꯖ ꯑꯣꯟꯊꯣꯛꯑꯁꯤ ꯐꯣꯇꯣꯁꯣꯞꯇ ꯑꯩꯈꯣꯏ ꯐꯣꯇꯣꯁꯣꯞꯇ ꯑꯣꯜꯂꯁꯨ ꯌꯥꯕꯕꯨꯗꯤ ꯑꯗꯣ ꯐꯣꯇꯣꯁꯣꯞ ꯅꯠꯇꯕ ꯑꯩꯈꯣꯏ ꯁꯣꯞꯋꯦꯌꯔ ꯑꯄꯤꯛꯄ ꯑꯃꯈꯛꯇ ꯑꯣꯟꯖꯔꯛꯀꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯁꯣꯞꯋꯦꯌꯔ ꯃꯆꯥꯁꯤꯗ ꯑꯗꯨꯝ ꯑꯣꯟꯊꯣꯔꯛꯑꯒꯦ ꯃꯦꯆꯤꯟꯁꯦ ꯑꯍꯥꯟꯕ ꯊꯥꯒꯠꯄ ꯌꯥꯝ ꯈꯣꯡꯉꯦ ꯑꯗꯣ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯏꯁꯥꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯐꯣꯇꯣꯒꯨꯝꯕ ꯄ꯭ꯔꯤꯟ ꯇꯧꯅꯤꯡꯕ ꯑꯗꯨꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯣ ꯏꯁꯥꯒꯤ ꯐꯣꯇꯣꯒꯨꯝꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯄ꯭ꯔꯤꯟ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯥꯏꯖ ꯇꯧꯍꯟꯅꯤꯡꯕꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯩꯌꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯣꯝꯅ ꯀꯁꯇꯃꯥꯏꯖꯀꯨꯝꯕ ꯇꯧꯍꯟꯅꯤꯡꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ WhatsApp ꯅꯝꯕꯔꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯀꯩꯅꯣꯝꯒ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯁꯨ ꯂꯩꯖꯕꯅꯦ ꯋꯦꯕꯁꯥꯏꯠꯇꯨꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯐꯨꯔꯤꯠꯀ ꯗꯤꯖꯥꯏꯟꯒ ꯌꯥꯎꯕ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯋꯦꯕꯁꯥꯏꯠꯇꯤ ꯍꯥꯏꯖꯔꯛꯀꯦ www.b2artworks.in ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯔꯆ ꯇꯧꯕꯤꯌꯣ ꯒꯨꯒꯜꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯄꯥꯝꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯐꯨꯔꯤꯠꯇꯣ ꯑꯗꯨꯝ ꯄ꯭ꯔꯤꯟ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯁꯦꯂꯦꯛ ꯇꯧꯔ ꯂꯩꯕ ꯌꯥꯅꯤ ꯑꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯟ ꯇꯧꯒꯗꯧꯔꯤꯕ ꯐꯨꯔꯤꯠꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗ ꯎꯠꯂꯤꯕ ꯐꯨꯔꯤꯠꯁꯦ ꯑꯩꯈꯣꯏ ꯊꯝꯕꯥꯜ ꯄꯥꯏꯕꯤꯁꯦ ꯁꯤꯁꯦ ꯄ꯭ꯔꯤꯟ ꯀꯩꯅꯣꯗꯒꯤ ꯍꯦꯟꯅ ꯇꯧꯖꯔꯣꯏꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯃꯁꯤꯡ 100ꯗꯒꯤ ꯍꯦꯟꯅ ꯇꯧꯖꯔꯣꯏ 100ꯗꯣ ꯍꯦꯛ ꯀꯩꯅꯣ ꯂꯣꯏꯕꯒ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯤꯟꯁꯨ ꯅꯝꯖꯔꯣꯏ ꯁꯤꯒꯤ ꯄꯤꯛꯆꯔꯁꯤꯗ ꯑꯩꯈꯣꯏ ꯂꯤꯃꯤꯇꯦꯠ ꯄꯤꯛꯆꯔ ꯍꯥꯏꯇꯥꯔꯦ ꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯊꯥꯗꯣꯛꯆꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯐꯨꯔꯤꯠꯁꯦ ꯅꯝꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯌꯥꯔꯦ ꯁꯤꯗ ꯄ꯭ꯔꯤꯟ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯐꯨꯔꯤꯠꯁꯦ ꯑꯉꯧꯕꯒꯤ ꯐꯨꯔꯤꯠ ꯄ꯭ꯔꯤꯟ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯖꯩ ꯑꯗꯨꯗꯒꯤ ꯑꯃꯨꯕꯩꯁꯨ ꯇꯣꯉꯥꯟꯅ ꯂꯩꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯟ ꯇꯧꯒꯗꯕꯁꯤꯗꯤ ꯑꯉꯧꯕ ꯑꯣꯏꯕꯅꯤꯅ ꯑꯉꯧꯕ ꯇꯧꯔꯁꯤ ꯀꯂꯔ ꯄꯥꯔꯁꯦꯟꯁꯦ 40% ꯑꯣꯏꯍꯜꯂꯁꯤ ꯑꯗꯨꯒ ꯄ꯭ꯔꯤꯟ ꯇꯧꯔꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯃꯨꯕ ꯀꯩꯅꯣ ꯑꯣꯏꯔꯒꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯐꯨꯔꯤꯠꯇ ꯅꯝꯒꯦ ꯍꯥꯏꯔꯒꯅ ꯁꯤꯁꯦ ꯁꯤꯗ ꯂꯩꯁꯦ ꯄ꯭ꯔꯤꯟ ꯀꯂꯔ ꯐꯥꯔꯁ ꯍꯥꯏꯁꯦ ꯀꯂꯔꯁꯦ ꯍꯥꯟꯅ ꯄ꯭ꯔꯤꯟ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯋꯥꯏꯠꯅ ꯑꯃꯨꯛ ꯀꯣꯇꯦꯠ ꯄꯤꯗꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯨꯔꯤꯠꯇꯣ ꯑꯃꯨꯕ ꯑꯣꯏꯕꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯉꯧꯕꯅꯤꯅ ꯀꯔꯤꯝꯐꯥꯎ ꯇꯤꯛ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯄ꯭ꯔꯤꯟ ꯇꯧꯔꯅꯤ ꯁꯣꯝꯗ ꯄ꯭ꯔꯤꯟ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯄ꯭ꯔꯤꯟꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯔꯤꯖꯜꯗꯤ ꯑꯗꯨꯝ ꯌꯥꯔꯦꯅ ꯈꯜꯂꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯑꯩꯈꯣꯏ ꯄꯥꯎꯗꯔ ꯑꯃꯈꯛ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯄꯥꯎꯗꯔꯗꯣ ꯆꯥꯏꯔ ꯃꯇꯨꯡꯗ ꯐꯨꯔꯤꯠꯁꯤꯗ ꯄꯥꯎꯗꯔꯗꯨꯅ ꯑꯩꯈꯣꯏ ꯅꯞꯀꯗꯣꯏꯅꯦꯕ ꯑꯗꯣ
ꯄꯥꯎꯗꯔꯗꯣ ꯑꯝꯇꯪ ꯆꯥꯏꯁꯤꯟꯖꯒꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯒꯤ ꯄꯥꯎꯗꯔꯁꯦ ꯈꯔ ꯆꯥꯏꯁꯤꯟꯒꯗꯧꯕꯅꯦ ꯂꯣꯏꯅ ꯊꯨꯡꯉꯒꯗꯤ ꯑꯔꯦꯝꯕꯁꯦ ꯑꯃꯨꯛꯀꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯟꯖꯤꯜꯂꯒ ꯊꯝꯍꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯥꯎꯗꯔꯁꯨ ꯆꯥꯏꯕ ꯂꯣꯏꯔꯦ ꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯐꯨꯔꯤꯠ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯈꯤꯕ ꯐꯨꯔꯤꯠꯇꯨꯅꯦ ꯁ꯭ꯄ꯭ꯔꯦꯒ ꯅꯥꯟꯅ ꯆꯥꯏꯈꯤꯕ ꯐꯨꯔꯤꯠꯇꯨꯅꯦ ꯑꯗꯣ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯕꯅꯦ ꯐꯨꯔꯤꯠꯁꯤꯕꯨꯗꯤ ꯔꯤꯖꯦꯛ ꯂꯩꯕ ꯐꯨꯔꯤꯠꯇꯅꯦ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯔꯤꯟꯁꯦ ꯅꯝꯃꯁꯤ ꯌꯦꯡꯉꯁꯤ ꯃꯐꯝ ꯆꯥꯅ ꯐꯨꯔꯤꯠꯇꯨꯒꯤ ꯑꯩꯈꯣꯏꯅ ꯇꯥꯍꯟꯅꯤꯡꯕ ꯖꯒꯥꯗꯨꯗ ꯇꯥꯍꯜꯂꯅꯤ ꯇꯥꯕ ꯌꯥꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯍꯤꯠꯁꯦ ꯄꯤꯊꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯇꯥꯏꯃꯤꯡꯁꯦ ꯆꯞ ꯆꯥꯕꯒ ꯑꯗꯨꯝ ꯐꯨꯔꯤꯠꯁꯤ ꯀꯩꯅꯣ ꯇꯧꯔ ꯐꯨꯔꯤꯠꯇꯨꯗ ꯅꯞꯄꯒ ꯂꯩꯔꯝꯃꯅꯦꯕ ꯄ꯭ꯔꯤꯟꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯈꯤꯇꯪ ꯏꯪꯊꯍꯜꯂꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯏꯪꯊꯔꯒ ꯆꯦꯔꯪꯁꯦ ꯁꯦꯠꯇꯣꯛꯑꯒ ꯑꯗꯨꯝ ꯐꯨꯔꯤꯠꯁꯤꯗ ꯄ꯭ꯔꯤꯟꯁꯦ ꯂꯩꯔꯅꯤ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣ ꯇ꯭ꯔꯥꯟꯁꯐꯔ ꯄꯦꯄꯔꯁꯦ ꯇꯧꯕꯗ ꯑꯩ ꯁꯨꯝ ꯌꯦꯡꯕꯗꯀꯣ ꯍꯥꯟꯅ ꯇꯧꯔꯝꯕꯁꯤꯒ ꯇ꯭ꯔꯥꯟꯁꯐꯔ ꯄꯦꯄꯔꯗ ꯇꯧꯔꯕ ꯃꯇꯨꯡꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯄꯦꯄꯔ ꯁꯤꯖꯤꯟꯅꯔ ꯇꯧꯕꯁꯤꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯌꯥꯝ ꯍꯦꯜꯂꯦ ꯐꯤ ꯀꯩꯅꯣꯗ ꯄ꯭ꯔꯤꯟꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯟꯗꯣ ꯄꯥꯏꯕ ꯃꯇꯝꯗ ꯁ꯭ꯃꯨꯠ ꯑꯣꯏꯕꯗꯣ ꯌꯥꯝ ꯑꯣꯏꯌꯦ ꯌꯥꯔꯦ ꯍꯥꯡꯗꯣꯛꯆꯔꯒꯦ ꯑꯩꯈꯣꯏ ꯐꯨꯔꯤꯠꯁꯦ ꯁꯤ ꯅꯞꯄꯅꯦꯕ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯏꯪꯍꯜꯂꯒ ꯊꯝꯕꯤꯕ ꯏꯪꯍꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯑꯒ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯇꯥꯔꯅꯤ ꯍꯥꯡꯗꯣꯛꯄꯗ ꯎꯠꯆꯔꯛꯀꯦ ꯉꯥꯏꯍꯥꯛ ꯏꯪꯍꯟꯁꯤ ꯃꯌꯥꯝ ꯐꯨꯔꯤꯠꯇꯣ ꯏꯪꯉꯦ ꯐꯨꯔꯤꯠꯁꯦ ꯏꯪꯉꯕꯅꯤꯅ ꯁꯦꯠꯇꯣꯛꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯐꯨꯔꯤꯠꯇꯨꯅꯤ ꯆꯦꯔꯪꯁꯦ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯤꯟ ꯑꯃ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯐꯨꯔꯤꯠꯁꯦ ꯁꯤꯒꯤ ꯔꯤꯖꯜꯁꯦ ꯎꯠꯆꯔꯛꯀꯦ ꯐꯨꯔꯤꯠꯁꯤꯗꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯦꯀꯣ ꯀꯩꯅꯣ ꯔꯤꯖꯦꯛ ꯐꯨꯔꯤꯠ ꯑꯣꯏꯕꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯅꯤꯅ ꯑꯗꯣ ꯄ꯭ꯔꯤꯟꯁꯦ ꯌꯦꯡꯕꯤꯔꯣ ꯎꯠꯆꯔꯛꯀꯦ ꯁꯦꯡꯉꯝꯃꯅꯦꯅ ꯈꯜꯂꯤꯗ ꯐꯨꯔꯤꯠꯁꯨ ꯂꯤꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯑꯗꯣꯝꯅ ꯀꯩꯒꯨꯝꯕ ꯐꯨꯔꯤꯠꯁꯦ ꯄꯥꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯨꯔꯤꯠꯁꯤꯡꯁꯨ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯤꯅꯤꯡꯕ ꯑꯗꯩ ꯀꯟꯇꯦꯛ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯁꯨ WhatsAppꯁꯤꯗ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ Instagramꯁꯨ ꯄꯤꯖꯔꯝꯒꯦ Instagramꯁꯤꯗꯁꯨ ꯑꯩꯈꯣꯏ ꯗꯦꯂꯤ ꯑꯞꯂꯣꯗ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯔꯤꯟ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ